Punopu Kurumjari 1st February 2003 Nungthilgi matamda thokiba yamna nungaitaba thodok amada India gi ihan hana space ta chatkibi first Indian or Indian American woman amadi NASA gi astronaut Kalpana Chawla Space Shuttle STS-107 da tongduna space tagi Prithvi tamna halakpagi lambida Mahak loinana crew member tarupunna makoigi Space Shuttle adu pokaiduna Leikhide Kalpana gi adugumba laibak tiraba space ki khongchat adu ani suba khongchat ni mahaki punsida hanbagi khongchat tadi mahak mai pakna laki aduga Space Shuttle adu launch tawkraba sumnagi numit nini gi matungda shuttle adu da technical problem ama yaure habsi ground da lehoriba NASA gi team na khanglaki maduna maram oiraga NASA na khara makai di khanglabani tungda khudongtiba khara soidana thoklaba yai habsidi adubu Space Shuttle adu da tongliba astronaut amatada yadriba problem adugi maramda matam chana pawpiduna in details oina khanghalamde loinana makoibu kannabagi damakta NASA na karigumba khongthang natragana thorang amata su paikhatkide maduna karigi aduga wafam amana Space Shuttle adu launch tawdringi da karigumba technical problem ama natragana amana maram oiraga launch tawgadabadagi 18 times postpone tawduna sulakrabani adug yamna madugi Space Shuttle aduda yadaba problem mayam ama leiraga karigi launch tawkiba accident asi thokraba matung Columbia Accident Investigation Board CAIB gi matung ina shuttle adubu launch tawkraba matung mathangi thada Atlantis shuttle su launch tawgadabani loinana madu launch tawnabagi ready da su leirabani hari adu oiragadi masigi Space Shuttle adubu thaduna Kalpana Chawla amadi atai crew member singbu kanba yadabajatla Kalpana Chawla matau karamna Sikhiba karigi NASA na makogi misi asigi maram lotliba haiba chamamnaba question mayam asibu khangnabagi damakta video asi loyo fawdang miyeng taminasi Kalpana Chawla Haryana gi Karnal district ta 1962 gi March 17 da poki mafam sida mahakpu angang waringai digi hona magi nickname asi Montu haina korami dubu Tegorbal Niketan Senior Secondary School da admission tawbagi matamda official name maming amagi darkar oirami Kalpana gi parents na magi maming asi Kalpana Josna Sunena ahumsi khallaga leirami school gi principal na ming khanbagi decision asi Muntu masana apamba khanna bairami asumna mahakna Kalpana asi khanki masigi meaning asina imagination haibani haibati wakalna natraga bhabna saba haibani schooling loiraba matung makha ba study Punjab Engineering College tagi aeronautical engineering gi degree fangki adugi matungda further study gi damakta USA da 1982 da move tawki loinana 1984 da Arlington da leiba University of Texas tagi aerospace engineering da master degree su fangki aroibada magi field adumakta da University of Colorado da 1988 da PhD loisilaba matungda NASA gi MS Research Center da thabak tawba hoki thabak tawraba tungda su hanadagi mana pamjaba traveling backpacking book reading adu makha chathaki asumna 1991 da mahak naturalized US citizenship fangki madugi matungda Kalpana NASA gi astronaut corps da apply tawki loinana 1995 ta mahak join su tawki adugi matung 1997 da mahak hanba oina space chatnabagi selection su phanglaki loinana November 19 1997 da mahak loinana crew member manga Space Shuttle Columbia STS-87 tongduna space ta chatkibi hanba Indian origin woman su oiki mission adusu mai pakna halaki loinana India gi miyam pumbagi tamjaningai idol role model amasu oiki hojik makha tarakpada Kalpana Chawla matau karamna Leikhidaba haibdo muk khangminasi Space Shuttle Columbia STS-107 NASA gi kunipan suba amadi aroiba mission amasuni mission adu originally 2001 da plan tawkhibani adubu masigi Space Shuttle aduda hanjan technical error or issues na maram oiraga masigi launch adubu 18 times postpone tawki yaithoki shuttle aduna yadaba problem adu yamna leirabani na NASA na khangpham thoklabani masigi shuttle asi launch tawbagi oina fit oidra habasi adubu adugumba sign kaya adubu NASA na ignore tawki haksin na lokhide asumna launch adubu finally 16 January 2003 da schedule tawki lepki masigi mission asida Kalpana amadi magi crew member singa around 15 days ki oina space ta scientific experiment khara conduct tawnabagi damakta chatkadoribani aduna launch tawgadaba numit adugi ayukta astronaut kudingmak yamna wakal nungaina haraukta yamna leiba uki maramdi makoising adugi marakta ayamba crew member sing space ta ahanba oina chatkadori adubu makoi khangjabadi nate masigi space mission or khongchat adu makoi gi punsigi
ahanba amadi aroiba kongchat oigadori haibasidi 16 January 2003 gi nungtilda Columbia Space Shuttle magi rocket kaloinana space ki damakta paikhat hauki launch tawkra matung second kharagi matungda madugi external fuel tanki mapan thangba sarukta yauba insulation foam gi achauba saruk machet ama talaktuna around 800 km/h gi speed ta shuttle gi left wing oigi masada thomjinduna masina maram oiraga wing aduda yauriba reinforced carbon RCC na saba heat resistance coating da 10 inch lom chauna makul ama hoki shuttle adu launch tokiba matamdadi madu kanamantana kangkide adubu launch ki ani suba numita nasagi intercenter photo working group na launch adugi video clip pu study tawba matamda incident adugi matangda khanglaki adu nasagi official singna maduda yam ka hena serious oina laukide makoina even flight crew singda hapta ama fawa masigi matangda karimata paw piramde adubu aroibada inform tawragasu kaisu arubanate apikpa damage amani karisu pakaningai leite haiki space ta around 15 days and 22 hours 20 minutes and 32 seconds leirawa tungda 1st February gi nungthilda Kalpana amadi atai crew members sing Prithivida halaki earth ki atmosphere da changsilakpa matamda friction na maram oiraga yamna asaba hot air or atmospheric gassing shuttle gi wing da leiba makul adudagi changsinba horaki madugi hot air asaba nungsitu ke amyam sage haibabu maduna maram oiraga shuttle pumbagi jaga ke amada damage tawba horaki masina cabin adugi oxygen level hantharaki drop toraki loinana crew member khudinga gyan mangduna wanthaki cabin manungda saba ka hena hingalakpana crew member singi haksangi blood e adu boil tawba horaki masina maram oiraga makhoi wantha dumak mapunsi loiki adusu shuttle aduna blast tawdringai pokhai dringai mamangda a small mistake apikpa soiba natragana section haudoba amana oiraga amal yamlaba thawai kayagi punsi khangu tataloisenki aduga hangba yariba famsi hairiba incident or accident asibu thokadabadagi ngaktokpadi ngamloidaba jala haibisini loinena masigi matang asita CAIB gi matungina space shuttle adugi di khangde adubu crew members sing adugi thawai di kanba yaki hairi karigumba NASA na space shuttle adubu launch tawkra matung mitare nigi manungda left wing gi damage adubu serious oina loramba taragadi NASA na next month haidi 1st March 2003 da Atlantis koba space shuttle amasu launch tawnabgi damakta almost ready da leirabani aduna karigumba NASA na horokpadagi action loramba taragadi Atlantis pu 10 February fawda ready tawduna launch tawramba yabani rescue mission amagi damak aduga amana makoina tongkiba Columbia space shuttle aduda chana thanaba supply aduki matik marang kaina yauki maduna crew member pumbabu 15 February fawba yam laina RT orbit koiduna leyu fawu yagani hainasu report aduna makata na hairi aduna incident asigi matangda NASA da wahang kaya ama hangnaraki makoina karigi tumina kumai yengduna laitokiba koigi crew member singbu kanba yana karigi damta kannabagi thawrang paikhat kitaba haibana chingba kaya CAIB gi matung ina NASA gi intercenter photo working group IPWG amadi debris assessment team DAT na launch ki matung numit humni gi manungda NASA gi space shuttle program office ki head or manager Linda Hamta request tawki mahakpu Department of Defense DOD da contact tawduna insulation foam na thingjinbagi incident adugi high resolution image sing tawbiu haina adubu Linda Hamna committee animaki request adubu reject tawki maramdi adu yamna serious oiba issue amana te haina aduna aroibada clear image pangdabana maram oiraga DAT na computer simulation sinnaduna yengsinki karigumba 2 feet sangba amadi 1 feet papa insulation foam gi tiles ama 800 km/h yangna RCC panel da thomjinba taragadi maduna kari oirakpa yaba haibadu DAT na risk assessment di tawki adubu original amadi duplicate ani gi marakta khenaba kharadi adumak leiba tabani computer simulation adudagi phanglakiba data adugi matungina space shuttle aduna arta re-entry torokpa matamda karigumba hit damage kharadi soidana mayoknaba yai haibasimadi khangki adubu kyam sathiba haibadu madi chapchaba khangmangkide madugi chapchaba pakum adudi 1st February 2003 incident adu thokraba matungdadi soina khanglamgani asumna Leikhide matungda Kalpana gi remain body adubu identify tawro matung mana pamambagi matungina Jiwon National Park Uttahada criminate tawduna mahaki aroiba mathong mangam pangthoki masigi tungda Kalpana Chawla bu tongan ba award or honor kaya piki like Congressional Space Medal of Honor tongan ba streets lambi University and Institute kaya da mahapu ikai kumnabot pa oina magi mamingda thonki matang asida ngasigi video asi loisinjage ngasigi video asina domda anoba kara khangjinba natragana kanaba khara da oirasu pi hana khanbiragadi channel asipu like share follow and subscribe tawu kawbiganu puno pu tasi khangsi maikidagi kai khum